Lakhipuronline puthok saba February ki tang 13 thangje numit ki Khomjinba Pao tabirase. Ahanbada maruiba Pao. Tripura Manipuri Convention 2023 maipak na pangthokre. Tripura amadi Manipur ki CM saruk yakre. Madhya Pradesh ki Bhopal da pangthokiba manga suba Khelo India Youth Games da thangta masana da Assam ki Laisom Sima Devi gold medal laurakre. Jurem bam sagai ki taramathoirak suba chahi ki mifam mangarang Bhagatpur Silchar da pangthokre amasung Jiribam da chathariba football tournament ta Ichel club na Kamranga bu Panjal ahum ani da maithi hankre. Haujik mapungoi papau tabirase. Apun basaktam ama sagat pagi pandam da ngarang February ki tang 10 Tripura ki Meitei ki Puwari da singthaba yaba numit ama oina lehau kadoriba Manipuri Literary and Cultural Forum Takhil Tengbang Loop amasung Puthiba Welfare and Cultural Society Loop ahum masina sinduna Agartala Kumari Tila da pangthokiba Tripura Manipuri Convention 2023 maipak na pangthokre. Convention adu Tengbang Loop ki Secretary KH Birolana welcome address pikhi. Thoramda Manipur ki Honorable Chief Minister Nongthombam Biren Singh, Tripura ki Chief Minister Dr. Manik Saha, Manipur Pradesh BJP President Adhikari Mayim Sarda Devi, Manipur ki Minister Ahum Thongam Biswajit, Govindas Konthaujam, Laisang Them Susindra Meitei, MLA RK Imo, Manipur Building Construction Board ki Chairman K. Sarat Singh amasung Assam dagi MDC Chairman Mutum Rina Singh Sarugyaki. Convention da President Oikiba Sinam Deepak Kumarna Tripura Manipuri Development Demand Committee ki maigedagi point 10 yauba memorandum ama Manipur amasung Tripura ki Chief Minister Anita Khusinaki point 10 yauba memorandum adugi manungda Tripura da Manipuri Development Council ama sembiba Manipuri lol gi oja hapa University da Manipuri Language Department hangba Agartala da Boys and Girls Hostel sabiba asina chingba yauri. Demand Singh asigi matang da Tripura ki CM Dr. Manik Sahana Manipur ki CM ga wari sanaraga makata ba khongthang lokhotkani haike. Lamda masigi ichilanau singna masagi nat amadi chanabi ngaktuna leramba ubada Manipur ki CM Nongthoma Birena apen ba phongdoki haina Agartala dagi RK Tarunjit na paudam lakle. Sing party ki lakpiriba कार्यकर्ता मैम पुनमक अदुग याम मरु है ना कोई त्रिपुरा की difference political party that belongs to what difference ideology that belongs to मैम अमा कुल लगा नसीकी convention से पांगथोक पनी है तो नाई किसी ने भी दिना न तमी असम की अदुना politics हाना सत्य नहीं था आई ममांग दा करी की नोई कोई नहीं मैम पुलिस है अदुग करी त्रिपुरा दा करी गुम्बा त्रिपुरा मणिपुरी डेवलपमेंट काउंसिल ने थंबा तारगदी अदुगी काउंसिल की मतेंबा ऑल त्रिपुरा दा लेरिबा मणिपुरी पुना मक्की काना बकल महायदा डेवलपमेंट तो बोल जाए है तो अदुगी काना बसो फिर कान मोला कान भी आप सकते तो पुना जमीन नरगदी पुना पथा दा नरगदी या लोने ना पालवा पालकदोर मैं समझदा कि इलेक्शन से मतलब मुझे दौड़ लाई डेमोक्रेटिक सोसाइटी मतलब की मतलब बिना कोई सुविधा नहीं. Madhya Pradesh ki Bhopal da January ki tang 19 dagi hoduna chatharakiba manga suba Khelo India Youth Games ta thangta masana da Assam gi oina saruk yakhibi Laisom Sima Devi gold medal laurakle. Ngarang sanaki ba thangta kg 53 ki kanglupta Laisom Sima na sana ki takamana silaurakibani. Laisom Sima kasar sonai dagi ni apok pagi ming Laisom Singabi aduga apok pigi ming na Laisom Ongbi Ibemcha Devi kawi. Handaki mga suba Khelo India Youth Games ta thangta masana yauna tongan masana kuntareta laibaka sigi sanaroi lising taruk hena sarugyaki tongan masana singda sarugyatuna Assamna sanagi takaman ani lupagi ahum aduga senjengi takaman ani punna takaman taret lauraki
medal telida Maharashtra na ahanba Haryana na anisuba aduga Yumbu Madhya Pradesh na ahum subada leiki Madhya Pradesh ki Mandala da leiba District Sports Complex ta February gi tang 9 dagi na tara phauba pangthokiba thangta masanada Assam dagi sanaroi taret L Abhijit K Lamnganba Meitei KH Bibek Rahul Kumar Chauhan Nganthoi Bichanu Laisom Sima amadi Chanu Lembi Thokchom Sarugyakhi Assam ki thangta gi team coach Nandita Devini aduga team manager na W Binoy Kumar ni Laisom Sima Devina gold medal laurakpada maigei kaya dagi haraute amba phongdoknari Yurembam sagai gi taramathoirak suba chahi gi mifam mangarang February gi tang tara irai numita Bhagatpur Silchar da leiba Yurembam Profulo gi sangai da pangthokre A Asuk Kumar Singh Retired SP Government of Manipur na mayai tangbal loduna pangthoki ba thoramda Y Koireng Singh Mayang Imphal Y Thambal Ngau Singh Mayang Imphal Y Birendra Singh Retired Headmaster Ranipur High School Y Topon Singh Sonai Y Binoy Singh Joragul amadi Y Profulo Singh New Bhagatpur Silchar Assistant Professor Department of Political Science Janata College Kabungosna Daista Phamki Mifam asida Yurembam sagai gi tunglam chat ki chawkhat thorang amadi hojik sagai asigi Manipur amadi Assam gi khungang singda joijaina na leiriba sagai asigi oiba Manipur gi mayang Imphal da saduna loiraba laisang ama sangaba gi matang da sukhanaki Yurembam sagai gi haurak bari gi matang da Y Ashok Kumar na paudam ki thoram asida Imphal dagi Yurembam sagai gi miyoi marfu manga aduga Kasar Hojai amadi Kauhati dagi pullaga miyoi chamaga mutra manga romna sarugyakhi hairi Aku Yurembam sagai si Imphal West District ki Yurembam haiba kundu degi khobuni hai Yurembam haiba kundu do jisu lai maming su Yurembam hai aku lai ba Yurembam sagai ki kunje Yurembam kundu degi khobuni hai adu degi lanjen na ki bani loina kai ki bani machi mana ani ni hai apa mana pa maga Kabasina asal Assam the chin her aduga manau na license sanga Imphal lewa Kasar gi Boljur Umanglai Harauba Committee na silangduna Umanglai Harauba gi thoram Boljur Meitei Khungangda February gi tang 8 Sagol sen numita gi haukhre Umanglai Harauba gi thoram asi ipai pu gi haktak tagi hauduna mafam asida chahi kaya gi mamang tagi leptana pangthoktuna lakli haina committee asigi president Oinam Birajena phongdokladuna Masiga loinana Thabal Chongbi na chingba nat ki oiba thorom kaya su pangthoktuna lakli haiki February gi tang 15 phawba chathagadaba harauba gi thorom asida committee gi atei miyoi sing amadi Khunja Singh Sarugyari Laing tau sana mahi Thagun Kanglup Lakhipur Kasar na chahi kudingi chatharak pathoram nongkrang ihanba haukiba February gi tang 5 nongmaijing numita Kasar nongphau amadi Barak Turel gi itinpham irongda mapung phana pangthokre numida sida miyo yangkhai romna ira thorom amadi irupana chingba mapung phana pangthokki haina lublakba RK Ashok Kumar na khangalakli Jiribam gi Babu Parada leiba Malem Hotel da Paumi Singa Unaba amada thasi gi tang 6 tagi Imphal dagi khongsa lakiba Maisnam sagai gi miyoi nipan na saba khongbo ama Maisnam sagai apun balup ki Pibaren Manglem Luang na luchingduna Kasar Assam romda igi khongun liduna Maisnam sagai gi Yumnak Singh Tasin Khomjinba gi tangkak amoina Paumi Singa Unaba duda Maisnam sagai apun balup ki secretary Maisnam Dorendra Nahai Yaribon Lehopokpi Lakhipur Khuman Binakandi Singirbon Mayai Lekai Maning Lekai Udharbon Bahadur Gram Lakhipur Konjang Lekai na jingbada leiriba sagai cha singa unaduna Maisnam sagai gi oiba apunba puya puthokna na bahona ba sigi sarukama oina Jiribam gi mafam kharadasu chatuna awan nungai amadi ahalnaman singi ming khomgalaba matungda Imphal thokna na ba sem sare haiki aduga koi ipai pugi igi khongul li boina koina Sasaruroga Pamadugi Kundaiba Sinau Sung Sam Sagi Kundai Sinau Sung Duga Kwegi Wari Watai Todana Duga Apomdugi Awan Nungai Bujibokile from the Singba by Sanagolina Quina by Sam Sagi Weba Apunba Puyama like Ama Putona Quina Pona Jari Basigi
ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯃꯤꯡ ꯂꯩꯐꯝꯁꯤꯡ ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯍꯧꯖꯤꯛꯐꯥꯎꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏ इखꯠꯂꯒ मधुगी खोंगचत अखोई चचरुबनी खोंगचत असिगा मरी लेनना पाउमिसिंगा उनबदा मैस्नाम जॉय कुमार लुआंग ना हाय खोंगचत असि मणिपुर की पुआरीगा समजिनगदबा खोंगचत ने हायखे पुआरीगी आमना दुबा दुगाइबो खोंगचत लबनी अखोई चचरिबसि कोई मणिपुर के दुबा पुआरी असि समजिनबगी चपचाबा अदुबा खोंगचत अमनेना आई लौजै मरमदि अदुबा इनिथौ खागेमबना पालिङै मतम अमदि अखोई अवालान कायबा ꯏꯪ 1990 ꯇꯔꯥꯒ ꯃꯥꯄꯟꯗꯒꯤꯅ 1995 ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯂꯥꯟꯒꯥꯏꯕ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯚꯥꯔꯠꯀꯤ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯈꯨꯟꯗꯥꯈꯤꯕꯁꯤꯡ ꯑꯁꯤ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯈꯪꯕ ꯉꯝꯃꯛꯏ पाउमिसिंगा उनबादुदा मैस्नाम सागै अपुनबा लुक की प्रेसिडेंट मैस्नाम मंगलेम लुआंग वाइस प्रेसिडेंट मैस्नाम नबा जनरल सेक्रेटरी दोरेंद्रो एग्जीक्यूटिव मेंबर एम जयकुमार एम मोहन एम बिमोल एम कुलचंद्र एम रघुन सरुग्या की हाइना जिरी न्यूज नेटवर्क तगी फंगबा पावासिना हाइरे जिरीबाम की विद्यानगर लैबा मल्टीपर्पज स्पोर्ट्स कॉम्प्लेक्स जिरीबाम डिस्ट्रिक्ट क्रिकेट एसोसिएशन सिलांगदुना चथरकलिबा 13 सुबा लेट एल रोहिणी कुमार सिंह मेमोरियल क्रिकेट लीग 2023 की ngarang sanakiba match da Sonapur GPLS na BYDA bu run humutara da maitian kre match aduda Sonapur GPLS na toss ngamduna batting tawki aduga BYDA na fielding tawki Sonapur GPLS gi sanaroi Altaf Husena man of the match oiki match aduda Pradeep Kumar amadi TH Prem Kumar Singh na umpire gi thodang puki All Jiribam Sports Association Sinduna Jiribam Higher Secondary School की सानाबुंगदा चथरकलिबा 19 सुबह KC Malik Memorial Invitation Football Tournament की ngarang sanakiba match दा इचेल क्लब ना कमरंगाबो पंजल अहुम अनिदा माइथियन क्रे मैच अदुदा कमरंगा ना टॉस नमदुना साइड खनखी अदुगा इचेल क्लब ना बॉल काउदुना सानबा होखी मैच असिदा KH नीलकमल अजीज हाइदर Banchang amadi Joel Chongloina center referee assistant referee sing amasung fourth referee ki thodang lauki aroi bada maroi pa pau amukhanna Tripura Manipuri Convention 2023 maipak na pangthokre Tripura amadi Manipur ki CM sarukya khre Madhya Pradesh ki Bhopal da pangthokiba manga suba Khelo India Youth Games da thangta masana da Assam ki Laisom Sima Devi gold medal lawrakre Jurem bam sagai gi tarama thoirak suba chahi gi mifam mangarang Bhagatpur Silchar da pangthokre amasung Jiribam da chathari ba football tournament ta Ichel club na Kamranga bu Panjal ahum ani da maithian khre Lakhipuronline YouTube channel gi Khomjinba Pao sanduk chaba ngasigi oinadi matang asida loijare